Manipurda President Rule Thamkraba matungdagi fibam fogalakre miyamna Governor da thazaba thambagi mathakta amana amabu thajanabagi chang hingatle haina Chief of Army Staff General Upendra Dwivedi na phongdokre New Delhi da pangthokpa Chanakya Defense Dialogue ki curtain riser ki thamramda phongdokkibani General Upendra Dwivedi na September thada Prime Minister Narendra Modi na Manipurda chatuna irang na lanjinaduna leriba miyamgu unaduna wadi sanakre makhatana Bharat ki President su state aduda Aten matamgi manungda chatlaba yai chahi asigi February thada state aduda President Rule thamkibadagi state adugi security ki fibam su mapung fana fagatpa ngamle English singani ka kulumdoi gi me thadagi thokiba thodok aduna yamna nungaitaba amani mahak Manipur da thabak tawrami fazakraba state amabu khwaidagi masak thiba ama oirakpa aigi damoida nungaitaba Fauki President Rule Thamkraba matungdagi di miyam gi marakta thajanabagi chang hingalakki haina mahakna makha taakhe